Thaja masado irang langi ithak thakli. Wafam sibu chumaba. Aikhoi nongin gi kidney donor phangi haise chumlabra ba pabung. Ibo to na chumme ba gi bema. Noi pabung do na hojikta aingonda pause tamlambane. Kidney donor lairadi aikhoi nongin gi anaba se soidana pharni ko pabung. Ado donor dubu kanane haige pabung. Sena kayam lawdorino. Madugi maramdadi pabung di khangdren he. Noi pabung to na loina ngangnara male. Ipa su donor dogi maramda akupadi phajana khangdre. Pabung aikhoi nawgi punsigi hingba amadi sibagi lanphamgi mayada soknariba lansida mateng pangliba misak ada. Karino kanano khangbase mathau tadabra pabung. Ichana hairido yam chumme. Naupa nupa nongin gi phibam lusilaklabasida ichang thongna chongthorakliba misak adugi maramda kupthana khangba mathau taine. Adubu ipagi bema misak aduna magi maramda khanghaningdaba male. Karigi made mi amagi punsibu asuk chawna kannaba mateng panglaga masagi identity losinaba hotnariba. Babong ngasibu magi achumba punsigi khongthangra. Khangdreda ipagi bema mi gi apambani karidi yeluni. Kidney fail oiduna chahi ama maya naraklaba hingmagi mami uraktraba aigi ipanu panongin gi punsi kani haiduna chongthorakliba misak ada aidi khangninge babo. Thagat wahai amata oirasu magi mapamda haininge babo. Farese yam khanjaluranu. Hayeng pung 8 ta operation ni masigi sem sanaba thorang tobuna phaiko. Hoi babo. Asumna mapa maja anidu wari sanaramlaga ward changkhre. Iboton sekmaidagini machanipa atomba kidney fail oiduna hagat kakhat pangamdana kuina leiraklabani. Dialysis tawduna yamna wana kharatabu pharadi haiduna leijaramba law phawba yonduna machala yengbada changkhre. Adobu loiba naide sen changba aroiba oina doctor na kidney donor ama thiraga magi kidney silhaudragadi hingbagi asa udre haina hairakhi. Amata yaujabi machanupi ahal thajaga loinana tathok tasin tawduna machanipa atomba nonginbu layengnaba honarakpani. Matam sangnadagi kidney donor amatabu phanglabadi haiduna koithi thirakpani. Phangdrabada ibotongi pokminaba manaw nupa atombana donor do pusilakibani. Adubo angakpa amana donor oigadawriba misak adugi wari wakhong mamutana phajana ta'u haiba yadare. Ngasigi ahingsi thaja irang langi hayeng nongalaga operation ni. Soida ngamdana operation si mai paknaba taibang semba mapuda ni jarami. Hayeng nongalak pangaibada charang khoirang nabana ahingdu tumthau haiba yaramde. Ahingdu wahangtana masado yomi. Maupa nupagi donor oiriba mahak adubu kanano. Lotliba mahak tu kanano. Hayengi numisida khangba haisina magi wakhalda chap yungkhre. Khanghan ningdraba takthok ningdrabadi khangnaba hotnaba haisini. Asomna wakhalgi iraida ahingdu nongan khiba khanghaudre. Ayuki pung 8 tarakpada maupanupa nongin operation theater da pusinkhre. Siza Hospital and Research Institute da Dr. Abhinas ki team na operation adu tif to handle tawdoini. Langol lamdambuko liba langol ningthau langol lairimbi imagi mafamda operation adu mai paknaba maira langi. Asomna operation adu pung 8 ta pusinkibana nungthilgi pung ama taba matamda successful oiduna nongin theater dagi puthorai. Operation success oire tabada mapa macha anido kapjari thajana doctor thagachari punsigi oina lamandon sinjare. Dr. Abhinas na adu haigano sidi ekhoigi duty ne nangna tawimal utke hairadi kidney donor du da ulo magi mapalna thapakse mai paklibani. Thajana mahaktubu kanano doctor. Dr. Abhinas na thangnaba kasi lehobane room 346 da. Thank you doctor.
Thaja ase hairamlaga masado irang langna doctor na haiba room 346 ta chensilli. Maupa nupagi punsibu kanbiriba misaktu kanano khangningkhibana thongdo hangtoklaga yenglubada mani matum oirami. Mani matum maga yamna luna tinaba leikaigi mamanabani. Mani matum mapana seba tauduna lairami. Thongjinduda lepna Thajagi mitudagi pirang sintharakli. Khongba laitingkhak nang amako khongba lupanda ngada phaduna lei ngai hak laire hekta isilamgani. Thaja wahai sing adu ningsinglubada kapchai thina chaikhiba makti nate amotpa khongba lupanda anamba matamda isituna lei turiel da kungali haiduna top na thonkhiba mingni khongba laitingkhak. Thaja tumin kaplambadagi makhol thokna hauna kaplakle. Mani matum mamaidu onthorei mangda Thajana leptuna lairambadu ubada pumngangai thajarude. Thaja ngasi nang nei phamda chaliba pakhongse karamba makhalgi pakhongno kaidorage mari makhong samnadaba wamya mama haisiba kadai phauchelaga nang iphamdagi lotke khalino ai kadai de chelage haise nangi punsina aigi upagi punsigi sambal oirare nangi kathokpana tawna ngasidi magi hingnabagi lambi oire si phauba nang aigi phamda minam khige khanbra. Mani wa makha taramde maru lukthaduna lei. Khongba laiti kha saida khongba laite nangi lotpham nangi chenpham leirui phamdagi asi hairaga Thaja manigi makhong paiduna hikna angaubi amagum kapi. Thaja kapkono kedobai kapino nang ailuna dinarakpagi asengba marup ama oibagi nangidamak phangpangamba matengdune aina ngasi nangi nafamda panglibase asengba marup oibadunara aingonda karisu khangandaba makai tumina thorang loiramliba. Thaja ai nangonda haidokningde hairuraga nangna yaroi khanbagi nang yam phatte angang oiringaidagi kaujeng leima imagi masai kolda leiba singmai turiel da nung khunminaduna lengoi pekminaduna luna tinakhiba marup oikhiba natra aduga karigi aigi iphamda walotge khalino hanaki matangse ai yam pende. Thaja hena kapi ai ngasi su hongdri Thaja nangi marup khongba laitingkhak to aine adudi aina sauningboy laknaboi pangthonda thonjinba mingni nangdi khongba laitingkhak nate nangdi manida manine